मैम ये जाते थे ना ये जाते तलू रे इसनो मैम नुआई तरम को बेक तो रे मैम ने जाते थे ना नहाने कुई रबा वीडियो से लोग रे आई गरी लाइव जो था रे ने से जम ते ना से हाक था गन था रो ने से फा चेन खरे मणिपुर जाऊ खरे ओ कोई जिले लाए हाय काका ओ थैंक यू काका कुई रे वीडियो थांगत बा ने जाते थे ना शिक्षा रबो ना रानी पुलो मुसु वीडियो लोत्रे शॉर्ट वीडियो में चांग खलोरे ने से हम वाई काका के ने जम माइते सैम फंसे ने जम माइते शिक्षा रबो ना तल्ले दा काका वीडियो का थांगा निंद्रे दा वाबने हेंजले दे नेसे का नुंगाई तमना दउ जेंगनी जियो फाइबर हम का वाटर तो गेम बुला नेसे कमाय तो बाजू जेंगे हम तंग खानी देम तंग यूट्यूबर सिंगर वारी वो टाइम तंग फिर साना गे ले एलबी सिदा खनबा खंगे चक्षारा बनो शिलचद्र रानीपुत्र चखर मारे yenге 1 hour pungum tang yenge julia thokrabo thokra mare
Hi, three. Small. Hi, small. कैसे हो? मेरे चैनल में आने के लिए स्वागत. Anh San du lại cũng JJ. Thank you San du. Kui đấy. Cũng lại cái thà tập video lâu tập hàng đợt net jam nungai tân nè. Net jam nungai te. Ada video yang sudah ada net si uru lên nè. Này tàu thế cô, trai sinh xà là bố. Cái nhang trai chân này tàu thế cô. Ngoài tờ city ấy cái này xa đây vùng gì à xa đây ngà thùng bát xa đây vùng gì ai xuống ngà thùng bát xa ngà city dung chạm học có lùi rồi kì aduh ikan nak kone sekarang di blog benthau do ma gitu aina hai tàu hai cái máy tàu vào khang đấy này riêng khang đấy lấy lấy ra ba cái máy tàu nó xin khali se anh này thì tàu bung ha anh này thì tàu tre bung phải tàu đấy hay tàu gì đó cái nào nào giàu rồi kìa anh này thì tàu tre hay bà hồi đó này giàu được phải này giàu được thì giảm thấy anh này giàu thì giảm quay có hồi tàu thì hay này ta từ thế này tàu thì có ಅದು ಬೆಂದವು ನಂದಿದು ಐಗಿ ಎಲ್ಬಿ ದೆ ಚಂಗ್ ಪ ಜಾತ್ರೆ ಖಮ ಐನ ಹೈ ತೌರೆ ಐ ತೌದೆ na hariba ibung nandu hojik leibro ma di nahan ne aigi comment da di lakpa ko aina di udaba taude aduni mana ma aina hai taure aina taude hai mana tauri hai gyan men tadre ado mana screenshot to ga thariye ba ko screenshot to ga di aigi loi jawe mai cái tiêu comment nó u ba, đúng không? Anh là live thảo với cái live sẽ cái ai LB sẽ cái mà u đó với bên thâu đó. Ado mà này với cái nào cũng chỉ nên là blue pira cái này, ado cái gì ngoài mai đó. Anh ấy phải cho nên mobile sẽ use tàu đó mình nè, sai cái tôi mà tăng sang khăng đó, nung xuống ngoài thì không là bên thâu lạc tàu đấy cái này. Eba blue leba amana tau thok pa jane adu asigati blue piba lobo yo kanam jaw de gi sigati haji nang changai se mangai re teri channel pai da bamutani amani lami No, iya. Oja tak dure. Saya paham lah tu. Ni jadan tak dure ko. Aduh jadi nahangi kui dem ni thad dem ni nungai terngat am tang biak to ga to ni. Kui roi dau ja. Hayeng su program le ban ni na ko. Ngahak ke na to ra ga. Ai potha
ꯆꯥꯔꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯇꯥꯡꯈꯨꯜ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯨꯡꯉꯥꯏꯔꯦꯀꯣ ꯏꯁꯤꯡꯁꯦ ꯆꯥꯎꯗꯣꯔꯤ ꯃꯥꯜꯂꯦ ꯍꯣꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯂꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯗꯕ ꯑꯩ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯅꯦꯠ ꯌꯥꯝꯃꯟꯗꯅ ꯁꯥꯎꯅꯤꯡꯅ ꯑꯩ ꯂꯥꯏꯚꯀ ꯊꯥꯗ꯭ꯔꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯨ ꯂꯧꯗꯦ ꯁꯥꯎꯅꯤꯡꯅ ꯑꯗꯨ ꯕ꯭ꯂꯨ ꯅꯈꯣꯅꯦ ꯕꯦꯟꯙꯧ ꯅꯟꯗꯤꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯏ ꯆꯦꯅꯦꯜꯁꯤꯕꯣ ꯃꯥꯅ ꯑꯩ ꯑꯦꯜ ꯕꯤ ꯁꯤꯗ ꯑꯩꯅ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯇꯧꯗꯦ ꯍꯥꯏ ꯃꯥꯅ ꯇꯧꯔꯤ ꯍꯥꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯒ ꯂꯩꯁꯦ ꯏꯆꯟ ꯑꯟꯖꯨꯒ ꯑꯣꯖꯥ ꯏꯅꯥꯎꯁꯦ ꯎꯗꯕ ꯎꯗꯕꯗ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯒ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝ ꯎꯅꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕꯅ ꯇꯨꯡ ꯆꯠꯇ ꯏꯆꯥ ꯏꯁꯨꯅ ꯍꯌꯦꯡ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯍꯩꯇ ꯍꯩꯇꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯕꯅꯤ ꯑꯗꯣ ꯋꯥꯏ ꯌꯥꯝꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯍꯥꯏ ꯑꯣ ꯅꯦꯠꯇꯨ ꯌꯥꯝꯃꯟꯗꯗꯅ ꯁꯥꯎꯕꯅꯤꯗ ꯕ꯭ꯂꯣ ꯑꯗꯣ ꯍꯟꯗꯛ ꯅꯪ ꯎꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯡꯉꯛꯇ꯭ꯔꯕꯅꯤ ꯑꯗꯩ ꯂꯥꯏꯚ ꯐꯥꯎ ꯊꯥꯗꯦ ꯉꯁꯤꯗꯤ ꯉꯥꯛꯇꯪ ꯌꯦꯡꯒꯦꯍꯦ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯌꯥꯝ ꯎꯅꯗꯕꯁꯦꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯅꯨꯃꯤꯠꯀꯤ ꯑꯦꯜꯕꯤ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯤ ꯑꯣꯖꯥ ꯅꯦꯠ ꯌꯥꯗꯗꯅꯅꯦ ꯑꯩꯁꯨ ꯇꯜꯂꯦꯕ ꯅꯦꯠꯁꯦ ꯊꯥꯔꯒꯅꯦ ꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒꯅꯦ ꯑꯣꯖꯥ ꯂꯣꯏꯅ ꯍꯟꯈꯤꯕ ꯑꯗꯨꯒ ꯄꯦꯟꯗꯕ ꯇꯥꯡꯒꯣꯜꯒꯤ ꯑꯦꯜꯕꯤ ꯇꯧꯔꯤꯕꯉꯩꯗ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯅꯪꯗꯨ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯂꯥꯛꯑꯗꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯏꯕꯨꯡ ꯅꯠꯇꯦ ꯍꯧꯖꯤꯛ ꯕꯦꯟꯙꯧ ꯂꯥꯛꯄꯁꯦ ꯕꯦꯟꯙꯧ ꯂꯥꯛꯑꯁꯨ ꯑꯩꯒꯤꯁꯤꯒ ꯀꯣꯃꯦꯟ ꯀꯩꯝꯇ ꯎꯗꯕ ꯑꯣꯖꯥꯒꯤ ꯅꯦꯠ ꯌꯥꯗꯕꯗꯨꯗ ꯑꯩ ꯑꯣꯐ ꯆꯠꯂꯨꯕꯅꯦ ꯑꯣ ꯅꯣꯕꯦ ꯍꯧꯖꯤꯛꯇ ꯌꯥꯔꯦꯅ ꯀꯥꯃꯣ ꯑꯩ ꯅꯦꯠ ꯌꯥꯗꯅꯅꯦ ꯇꯧꯔꯒ ꯕꯦꯛ ꯇꯧꯔꯛꯄꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯅꯥꯎꯄꯤꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯅꯥꯎꯄꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯋꯥꯁ ꯋꯥꯅꯀ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯑꯍꯥꯟꯕꯒꯤ ꯑꯣꯖꯥꯒꯤꯗꯣ ꯁꯣꯏꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯅ ꯉꯁꯥꯏ ꯃꯌꯥꯝꯁꯦ ꯕꯥꯏ ꯄꯤꯕ ꯅꯪꯍꯧꯗꯦ ꯇꯠꯄꯅ ꯍꯟꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯏꯆꯟ ꯀꯃꯥꯏ ꯂꯧꯊꯣꯛꯀꯗꯣꯏꯅꯣ ꯃꯥ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯎꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥ ꯑꯩ ꯆꯦꯅꯦꯜꯗ ꯂꯥꯛꯑꯦ ꯀꯣꯃꯦꯟ ꯊꯥꯏ ꯑꯩꯅꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯏꯕꯨꯡ ꯑꯩꯒꯤꯔ ꯏꯕꯨꯡꯒꯤꯔ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯌꯥꯏ ꯏꯆꯟ ꯕ꯭ꯂꯨ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯑꯗꯣ ꯕ꯭ꯂꯨ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯔꯛꯏꯁꯦ ꯇꯥꯕ꯭ꯔꯥ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯏꯕꯨꯡ ꯑꯩꯒꯤꯔꯥ ꯏꯕꯨꯡꯒꯤꯔ ꯈꯪꯗ꯭ꯔꯦ ꯈꯪꯗꯦ ꯏꯆꯟ ꯑꯟꯖꯨ ꯏꯕꯨꯡꯒꯤꯗꯤ ꯅꯦꯠ ꯌꯥꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤꯗ꯭ꯔꯥ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯅꯣꯏꯒꯤ ꯃꯅꯤꯡ ꯂꯧꯕꯨꯛꯇꯨꯗꯤ ꯏꯁꯤꯡꯅ ꯐꯖꯅ ꯂꯪꯍꯧꯔꯦ ꯀꯅꯥꯗ ꯍꯥꯏꯔꯤꯅꯣ ꯔꯦꯕꯤꯇꯥꯗ ꯍꯥꯏꯔꯤꯔꯥ ꯏꯕꯨꯡꯅ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅꯗꯤ ꯎꯅꯤ ꯑꯣꯀꯦ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯕꯦꯟꯙꯧꯒꯤ ꯂꯥꯏꯗꯣ ꯀꯅꯥꯝꯇ ꯎꯏ ꯎꯗꯦ ꯍꯥꯏꯔꯛꯇꯕ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯥꯎꯄꯤꯅ ꯑꯗꯣ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯕꯦꯟꯙꯧꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯥꯏ ꯇꯣꯝꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃꯗ ꯕ꯭ꯂꯨ ꯄꯤꯁꯜꯂꯒ ꯃꯥꯏꯗꯣ ꯊꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯤꯕ ꯃꯥꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯅꯟꯗꯤꯗꯣ ꯃꯥꯏ ꯇꯨꯝꯕ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯏꯁꯤꯡꯁꯨ ꯆꯥꯎꯔꯦ ꯍꯥꯏ
ꯃꯥꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩ ꯑꯦꯜꯕꯤ ꯎꯔꯝꯕ ꯇꯥꯔꯦ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯒꯗꯤ ꯕꯦꯟꯙꯧꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ ꯑꯣꯀꯦ ꯑꯩꯅ ꯎꯗ꯭ꯔꯒꯁꯨ ꯏꯆꯟ ꯑꯣꯏꯅ ꯎꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯦꯟꯙꯧꯁꯦ ꯁꯣꯏꯗꯅ ꯑꯩ ꯂꯥꯏꯚ ꯊꯥꯏ ꯈꯪꯉꯝꯕꯅꯤꯀꯣ ꯊꯥꯏ ꯈꯪꯉꯝꯕꯅꯤ ꯕꯦꯟꯙꯧꯁꯦ ꯑꯝꯇꯪ ꯆꯪꯕꯤꯔꯒꯗꯤ ꯐꯒꯗꯕꯅꯤ ꯑꯣ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯪꯍꯧꯗ꯭ꯔꯦ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯌꯥꯅ ꯕ꯭ꯂꯨ ꯑꯩ ꯉꯁꯤꯁꯨ ꯕꯁꯥꯏꯅ ꯌꯦꯡꯉꯝꯃꯤ ꯅꯪ ꯎꯔꯝꯗꯦ ꯕ꯭ꯂꯨ ꯉꯔꯥꯡꯂ ꯀꯩꯅꯣ ꯉꯥꯏꯍꯥꯛꯁꯨ ꯂꯥꯛꯑꯝꯃꯤ ꯍꯤꯗꯥꯛ ꯂꯧꯕ ꯑꯗꯨ ꯅꯪ ꯎꯔꯝꯗꯦ ꯅꯥꯎꯄꯤꯅ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯍꯪꯉꯛꯏꯕ ꯑꯩ ꯔꯦꯕꯤꯇꯥꯅ ꯁꯤꯡꯍꯥ ꯏꯆꯦ ꯀꯧꯅꯦ ꯏꯆꯦꯁꯦ ꯑꯉꯥꯡ 5 ꯁꯨꯔꯕꯤꯅꯤꯅꯦ ꯁꯤꯡꯍꯥ ꯍꯥꯏꯔꯛꯑꯦ ꯕꯨꯂꯨꯅ ꯉꯥ ꯊꯣꯡꯉꯦ ꯑꯣ ꯏꯇꯩꯃꯥ ꯅꯥꯎꯄꯤꯅꯒ ꯑꯣ ꯏꯇꯩꯃ ꯈꯪꯗꯅ ꯇꯧꯕꯅꯦ ꯅꯥꯎꯄꯤ ꯏꯇꯩꯃ ꯀꯧꯅꯣ ꯕꯦꯟꯙꯧ ꯀꯧ ꯔꯦꯕꯤꯇꯥꯁꯦ ꯆꯍꯤ 34 ꯁꯨꯔꯝꯃꯤ ꯅꯟꯗꯨ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯛꯑꯣ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯑꯩ ꯉꯁꯥꯏꯗꯩ ꯑꯟꯖꯨ ꯏꯆꯟ ꯏꯕꯨꯡꯅ ꯃꯥꯕꯨ ꯀꯧꯔꯤꯁꯦ ꯑꯩ ꯕꯦꯟꯙꯧ ꯅꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯅꯟꯗꯤꯗꯣ ꯇꯥꯡꯒꯣꯟꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯥꯁꯤꯡ ꯊꯣꯡꯉꯦ ꯀꯩꯅꯣ ꯕ꯭ꯂꯨ ꯉꯥꯀꯥ ꯁꯤꯀꯤꯡ ꯊꯣꯀꯣꯡ ꯕꯀꯥ ꯆꯀꯥꯔꯤꯀꯤꯌꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯍꯥ ꯋꯥꯎ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯁꯨ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯦ ꯔꯦꯕꯤꯇꯥ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯧꯕꯒ ꯕꯦꯟꯙꯧ ꯅꯟꯗꯤꯗꯣ ꯐꯥꯔꯁ ꯂꯥꯏꯠꯇꯁꯨ ꯂꯥꯏꯠ ꯊꯥꯕꯅꯤ ꯕꯦꯟꯙꯧ ꯅꯟꯗꯤꯗꯣ ꯀꯔꯤꯒꯨꯝꯕ ꯂꯩꯔꯗꯤ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯑꯝꯇ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝ ꯂꯥꯏꯉꯩꯁꯦ ꯆꯤꯡꯊꯣꯛꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯀꯩ ꯍꯥꯏꯕ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯅꯥꯎꯄꯤꯅ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯅꯥꯎꯄꯤ ꯑꯗꯨꯅꯤ ꯏꯆꯟ ꯑꯟꯖꯨ ꯕꯦꯟꯙꯧꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕꯅ ꯍꯥꯏꯠ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯥꯏꯚ ꯊꯥꯏꯗꯤ ꯈꯪꯉꯕꯅꯤꯅꯅꯦ ꯕꯦꯟꯙꯧꯁꯦ ꯑꯝꯇꯪ ꯆꯪꯉꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯑꯩ ꯕꯦꯟꯙꯧꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯏꯁꯨꯅ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯅꯣ ꯍꯥꯏ ꯏꯁꯨꯅ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯦꯗꯣ ꯔꯦꯕꯤꯇꯥꯅ ꯅꯥꯎꯄꯤ ꯅꯪꯒꯤ ꯕꯦꯟꯙꯧꯗꯣ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯌꯦ ꯁꯅꯥꯅ ꯑꯣꯖꯥ ꯔꯦꯕꯤꯇꯥꯁꯦ ꯑꯉꯥꯡ 5 ꯁꯨꯔꯕꯣ ꯑꯉꯥꯡ 5ꯅꯤ ꯑꯉꯥꯡ 5ꯗꯨꯗ ꯑꯉꯥꯡ 5ꯗ ꯑꯉꯥꯡ 3 ꯊꯕꯛ ꯆꯪꯈ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡ 2 ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤ ꯑꯃ ꯊꯥꯖꯕ ꯌꯥꯔꯦ ꯁꯅꯥꯅ ꯍꯥꯏ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯇꯧꯔꯦ ꯑꯃꯅ ꯑꯃꯨꯛ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯁꯅꯥ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨ ꯃꯅꯤ ꯅꯥꯎꯄꯤ ꯑꯉꯥꯡ 5 ꯁꯨꯔꯕꯅꯤ ꯕꯦꯟꯙꯧꯗꯣ 3 ꯑꯃ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯀꯨꯏꯔꯣꯏꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯀꯅꯤ ꯏꯆꯟ ꯑꯟꯖꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ ꯏꯕꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯂꯥꯏꯐꯀ ꯀꯩꯝꯗ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯅꯟꯗꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯅꯟꯗꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯁꯅꯥ ꯑꯕꯣꯛ ꯀꯧꯅꯦ ꯍꯥꯏ ꯁꯅꯥ ꯕꯦꯟꯙꯧ ꯀꯧꯅꯦ ꯅꯣꯏꯕꯣ ꯅꯣꯏ ꯑꯉꯥꯡ ꯅꯣꯏꯕꯣ ꯑꯩꯗꯤ ꯁꯣꯏꯗꯅ ꯕꯦꯟꯙꯧꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯇꯧꯁꯤꯟꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯌꯥꯏ ꯀꯥꯏꯗꯦ ꯏꯆꯦꯒꯤ ꯄꯥꯡꯒꯜ
ꯆꯥꯔꯕꯅꯤ ꯏꯁꯨꯁꯨ ꯏꯕꯨꯡ ꯑꯩ ꯊꯣꯛꯑꯒꯦ ꯅꯟꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯣꯏ ꯏꯆꯟ ꯅꯟꯗꯨ ꯑꯗꯨꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯅꯟꯗꯨꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯌꯦꯡ ꯀꯣꯜ ꯇꯧꯔ ꯑꯃꯨꯛ ꯋꯥꯔꯤ ꯁꯨꯅ ꯇꯥꯔꯦ ꯕꯦꯟꯗꯧꯅ ꯑꯣꯀꯦ ꯏꯆꯟ ꯅꯟꯗꯨ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯛꯇꯗꯣ ꯑꯣꯏꯌꯨꯀꯣ ꯅꯥꯏꯛꯇ ꯈꯨꯜꯂꯧ ꯄꯥꯎꯗꯅ ꯌꯨꯝꯗꯣ ꯌꯥꯡꯅ ꯂꯣꯏꯕ ꯉꯝꯃꯣꯀꯣ ꯁꯪ ꯀꯥꯝꯗꯥꯏꯗ ꯍꯥꯏꯔꯛꯎ ꯀꯣ ꯁꯪ ꯀꯥꯝꯗꯥꯏꯗ ꯍꯥꯏꯔꯛꯎꯀꯣ ꯁꯅꯥꯅ ꯕꯦꯟꯙꯧ ꯍꯥꯏ ꯅꯨꯡꯁꯤ ꯀꯌꯥ ꯅꯨꯡꯁꯤꯔꯝ ꯕꯦꯟꯙꯧ ꯇꯥꯕ꯭ꯔꯥ ꯏꯆꯟ ꯅꯟꯖꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧ ꯎꯅꯕ ꯍꯥꯏ ꯏꯕꯨꯡ ꯑꯩ ꯊꯣꯛꯑꯒꯦ ꯅꯟꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯣꯏ ꯊꯣꯛꯑꯣ ꯏꯆꯟ ꯅꯟꯖꯨ ꯅꯥ ꯌꯦꯛꯇꯅ ꯈꯨꯠꯂꯨ ꯄꯥꯎꯗꯅ ꯌꯨꯝꯗꯣ ꯌꯥꯡꯅ ꯁꯥꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯇꯥꯗꯁꯨ ꯈꯨꯔꯨꯝꯖꯔꯦ ꯍꯥꯏꯌꯨ ꯀꯨꯏꯔꯦ ꯇꯥꯗꯕ 5 like done oh my god thank you ite pari Hare Krishna thagachari jai phare ite pai lae ite ma pari nanau matam sange video ga yengadaba embi ga thara da ni achna si ya dabsna ite pari ma ke ma thenga matam si ga ite pai changbi rak bana nau mangona hanya thagachari ite ma jai phare ite ma kari yang cha ge ite ma ꯍꯟꯗꯛ ꯅꯅꯥꯎꯒꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯗꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯀꯩꯅꯣ ꯇꯧ ꯉꯝꯗ꯭ꯔꯦ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯩꯗꯧꯅꯤ ꯇꯥꯔꯤꯕꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯌꯦꯡꯉꯤꯈꯩ ꯂꯣꯏꯕ ꯉꯥꯏꯗꯦ ꯇꯥꯔꯤꯕꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯌꯦꯡꯉꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯕꯦꯟꯙꯧ ꯑꯩ ꯂꯥꯛꯄꯤꯔꯣ ꯍꯥꯏꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯣ ꯍꯥꯏ ꯁꯛꯀꯅꯤ ꯏꯇꯩꯃ ꯄꯥꯔꯤ ꯌꯥꯡ ꯆꯥꯏ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯀꯥꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯣꯏꯖꯝꯅ ꯅꯍꯥꯟ ꯂꯣꯛ ꯁꯚꯥꯗ ꯊꯤꯟꯊꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯊꯕꯛ ꯀꯟꯕꯅꯤ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯏꯇꯩꯃ ꯌꯦꯡꯖꯔꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯃꯇꯪꯗꯤ ꯑꯣꯔꯗꯔ ꯇꯧꯖꯔꯦ ꯑꯗꯣ ꯊꯨꯡꯉꯗ꯭ꯔꯤ ꯊꯨꯡꯉꯒ ꯃꯇꯝ ꯈꯔꯇꯪꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒ ꯑꯝꯇꯪ ꯃꯇꯤꯛ ꯆꯥꯅ ꯑꯝꯇꯪ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯁꯥ ꯇꯧꯔꯤ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯁꯪꯗꯕꯁꯤꯅ ꯁꯨꯝ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯊꯧꯒꯟ ꯆꯠꯄ ꯃꯇꯝ ꯁꯥꯡꯅ ꯏꯇꯩꯃ ꯎꯕꯤꯔꯝꯃꯅꯤ ꯑꯩ ꯚꯤꯗꯤꯑꯣꯒ ꯑꯝꯇꯪ ꯂꯧꯖꯗ꯭ꯔꯦ ꯂꯥꯏꯚꯁꯨ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯏꯇꯩꯃ ꯆꯥꯗ꯭ꯔꯤꯌꯦ ꯍꯌꯦꯡꯒꯤ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯃꯅꯤꯄꯨꯔ ꯆꯠꯅꯕ ꯏꯇꯩꯃ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯆꯠꯀꯗꯧꯕ ꯖꯤꯔꯤꯗ ꯅꯠꯇꯦꯀꯣ ꯏꯝꯐꯥꯜꯗ ꯆꯥꯗ꯭ꯔꯤ ꯍꯌꯦꯡꯒꯤ ꯄꯣꯠ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯆꯠꯅꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯇꯩꯃ ꯀꯩꯅꯣꯗ ꯅꯠꯇꯦ ꯖꯤꯔꯤꯗ ꯅꯠꯇꯦꯀꯣ ꯗꯥꯏꯔꯦꯛ ꯏꯝꯐꯥꯜꯗꯅꯦꯕꯀꯣ ꯀꯅꯥꯒ ꯆꯠꯀꯅꯤ ꯏꯇꯩꯃ ꯇꯥꯗꯒ ꯆꯠꯀꯗꯧꯕ꯭ꯔꯥ ꯏꯇꯣꯝ ꯆꯠꯀꯗꯧꯕ꯭ꯔꯥ ꯖꯤꯔꯤꯒꯤꯁꯨ ꯈꯜꯂꯤ ꯖꯤꯔꯤꯒꯤꯁꯨ ꯈꯜꯂꯤ ꯑꯩꯁꯨ ꯃꯌꯥꯝꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯈꯣ ꯑꯕꯣꯛ ꯊꯣꯛꯆꯔꯨꯒꯦ ꯍꯣꯏ ꯔꯕꯤꯇꯥ ꯑꯗꯨꯅꯦ ꯏꯇꯩꯃ ꯖꯤꯔꯤꯒꯤꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯆꯔꯨꯔꯦ ꯑꯩꯃꯛꯇꯤ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯃꯄꯥꯟ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯥꯔꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯆꯠꯇꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯨꯔꯦ ꯖꯤꯔꯤ ꯂꯝꯗꯝꯗꯀꯣ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯃꯇꯦꯡ ꯇꯧꯕ ꯉꯝꯗꯦ ꯏꯇꯩꯃ ꯍꯌꯦꯡ ꯆꯠꯀꯗꯣꯏꯁꯤꯗꯤ ꯏꯇꯩꯃ ꯃꯊꯟ ꯆꯠꯀꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯣꯏꯖꯥꯏꯗꯒꯤ ꯗꯥꯏꯔꯦꯛ ꯏꯝꯐꯥꯜꯅꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯣꯖꯥ ꯊꯥꯁꯨ ꯉꯁꯤ ꯃꯥꯛꯅꯖꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯃꯁꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯊꯥꯁꯨꯗꯣ ꯂꯣꯏꯅ ꯆꯠꯀꯅꯤ ꯃꯌꯥꯝ ꯑꯣꯛꯅꯅꯕ ꯂꯩꯔꯝꯒꯅꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯈꯔ ꯐꯥꯎꯔꯕ꯭ꯔꯥ ꯈꯔ ꯐꯠꯇꯤ ꯍꯣꯏ ꯏꯇꯩꯃ ꯄꯥꯔꯤꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ
ꯏꯇꯩꯃꯒꯨꯝꯕ ꯊꯧꯅꯥ ꯐꯕꯤ ꯂꯤꯡꯖꯦꯜ ꯂꯩꯕꯤ ꯃꯩꯇꯩ ꯏꯃꯥꯒꯨꯝꯕꯤ ꯏꯇꯩꯃꯕꯨ ꯃꯇꯝ ꯂꯩꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯀꯣꯟꯊꯤꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯏꯇꯩꯃꯅ ꯆꯠꯄꯗ ꯁꯣꯏꯉꯥꯝ ꯌꯥꯎꯗꯕꯁꯨ ꯑꯣꯏꯁꯅꯨ, ꯅꯅꯥꯎ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯒꯦ꯫ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯃꯌꯥꯝ ꯁꯃꯥꯖꯅ ꯎꯔꯒꯁꯨ ꯊꯛꯇ ꯉꯥꯜꯂꯤꯕ ꯁꯤꯗ ꯃꯄꯨ ꯏꯄꯥ ꯏꯕꯨꯡꯉꯣꯗꯤ ꯏꯇꯩꯃꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯨꯛꯇ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯃꯤꯗꯤ 12 ꯂꯥꯏꯛ ꯀꯣꯃꯦꯟꯗꯤ ꯇꯧꯗꯦ꯫ 이때만 ꯍꯣꯏ ꯑꯗꯨꯅꯤ ꯁꯨꯝ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯦꯟꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯃꯅ ꯃꯅꯤꯄꯨꯔ ꯁꯅꯥꯂꯩꯕꯥꯛ ꯌꯧꯔꯒ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯏꯄꯨꯙꯧ ꯄꯥꯈꯪꯕꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯈꯨꯠꯂꯧ ꯀꯥꯎꯗꯅ ꯍꯣꯖꯥꯏ ꯏꯔꯝꯗꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ꯫ ꯉꯝꯃꯒꯗꯤ ꯖꯤꯔꯤꯁꯨ ꯌꯧꯕꯤꯔꯛꯑꯣ꯫ ꯀꯩꯒꯨꯝꯕ ꯖꯤꯔꯤ ꯌꯧꯒꯗꯧ ꯇꯥꯔꯗꯤ ꯌꯦꯡꯒꯦ ꯅꯅꯥꯎꯁꯨ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ꯫ ꯖꯤꯔꯤ ꯆꯠꯄꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯥꯞꯅꯔꯦ, ꯏꯁꯩ ꯅꯣꯡꯃꯥꯏꯐꯥꯎ ꯆꯠꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯀꯁꯥꯔꯗꯩꯅ ꯖꯤꯔꯤ ꯆꯠꯄꯁꯦ ꯆꯤꯡ ꯂꯝꯕꯤꯅꯤ ꯆꯤꯡꯁꯦ ꯌꯥꯝꯅ ꯀꯥꯕ ꯀꯥꯅꯤꯡ ꯀꯥꯅ ꯆꯠꯄꯅ ꯃꯁꯤꯒ ꯃꯔꯛꯇ ꯃꯣꯏ ꯃꯤ ꯌꯥꯝ ꯂꯩꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯤꯅꯒ ꯆꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯤꯔꯤꯛ ꯀꯦꯝ ꯆꯠꯂꯤꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯅꯤ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯤ 20-30 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ꯫ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔ SP ꯅ ꯌꯥꯝꯅ ꯁꯦꯐꯇꯤꯗ ꯑꯣꯏꯅ ꯊꯝꯃꯦ꯫ ꯑꯗꯨꯒꯁꯨ ꯅꯅꯥꯎ ꯍꯣꯏꯗꯤ ꯀꯤꯅꯒ ꯆꯠꯆꯗ꯭ꯔꯦꯗ ꯖꯤꯔꯤꯗꯒ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ꯫ ꯉꯁꯥꯏꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯒꯗꯤ ꯃꯣꯏꯒꯤ ꯃꯤ ꯌꯥꯝ ꯂꯩꯕ ꯀꯧꯕꯅꯤꯅ ꯀꯤꯗꯅꯀꯣ ꯈꯨꯗꯣꯡꯊꯤꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯇꯦ ꯏꯇꯩꯃ꯫ ꯏꯇꯩꯃꯗꯤ ꯅꯥ ꯌꯦꯛꯇꯗꯅ ꯈꯨꯠꯂꯧ ꯀꯥꯎꯗꯅ ꯁꯨꯝ ꯌꯧꯕꯤꯔꯛꯑꯣ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯏꯇꯩꯃ꯫ ꯇꯥꯗ꯭ꯔꯒꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯈꯣꯟꯖꯦꯜ ꯆꯠꯁꯤꯟꯕꯤꯌꯨ꯫ ꯊꯃꯣꯏꯅꯨꯡꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯣꯟꯊꯤꯟꯕꯤꯔꯒ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯔꯒ ꯏꯇꯩꯃꯅ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯑꯃꯨꯛ ꯍꯣꯖꯥꯏ ꯏꯔꯝꯗꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯕ ꯉꯝꯃꯨꯀꯣ ꯏꯇꯩꯃ꯫ ꯃꯄꯨ ꯃꯐꯝꯗ ꯊꯧꯅꯤꯖꯒꯦ꯫ ꯅꯅꯥꯎ ꯃꯪꯒꯣꯜꯅꯁꯨ ꯂꯥꯟꯁꯨ ꯂꯣꯏꯔꯒ ꯏꯅꯥꯎꯒꯤ ꯐꯤꯅꯦꯜ ꯁꯤꯔꯥ ꯇꯧꯖꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯎꯅꯔꯛꯄꯅꯤ, ꯀꯥꯎꯅꯔꯣꯏꯁꯤ꯫ ꯍꯣꯏ ꯏꯇꯩꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ꯫ ꯏꯇꯩꯃꯁꯨ ꯁꯣꯏꯗꯅ ꯁꯥꯕꯨ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯏꯇꯩꯃ꯫ ꯑꯗꯣ ꯂꯥꯏꯛꯇ ꯍꯥꯏꯕꯁꯤꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯁꯨ ꯏꯇꯩꯃꯅ ꯆꯠꯄꯁꯦ ꯃꯇꯦꯡ ꯈꯔ ꯇꯧꯅꯤꯡꯕꯅꯤ꯫ ꯍꯟꯗꯛꯁꯤꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯇꯥꯕ ꯂꯩꯈꯤꯕ, ꯉꯝꯁꯨ ꯑꯃ ꯈꯪꯍꯧꯗꯅ ꯇ꯭ꯔꯦꯟꯅ ꯆꯦꯟꯊꯣꯛꯈꯤꯕ, ꯑꯗꯨ ꯃꯇꯨꯡꯗ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯝ ꯌꯥꯎꯁꯟꯈꯤꯕ ꯃꯃꯥꯡ ꯆꯠꯇꯗꯤ ꯁꯨꯝ ꯈꯔ ꯇꯧꯒꯦꯅ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯗꯣ ꯑꯅꯥ ꯑꯌꯦꯛꯇꯗꯤ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯨꯝ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯁꯨꯝ ꯇꯧꯃꯤꯟꯅꯁꯤ ꯏꯇꯩꯃ꯫ ꯑꯗꯣ ꯏꯇꯩꯃꯅ ꯍꯟꯗꯛ ꯆꯠꯀꯗꯕ ꯈꯣꯡꯆꯠ, ꯍꯌꯦꯡ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯦ ꯏꯇꯩꯃ ꯈꯨꯠꯂꯧ ꯄꯥꯜꯍꯧꯗꯅ ꯏꯄꯨꯙꯧ ꯄꯥꯈꯪꯕꯒꯤ ꯊꯧꯖꯥꯟꯗꯒꯤ ꯌꯧꯕꯤꯔꯨ ꯑꯣꯏꯌꯨ꯫ ꯅꯅꯥꯎꯁꯨ ꯍꯌꯦꯡ ꯀꯣꯔꯧ ꯉꯥꯜꯂꯒ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯏꯇꯩꯃꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯒꯦ꯫ ꯍꯣꯏ ꯏꯅꯥꯎ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎ꯫ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ꯫ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯏꯇꯩꯃ ꯃꯅꯤꯄꯨꯔ ꯌꯧꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯑꯗꯨꯗꯤ ꯏꯇꯩꯃ ꯍꯌꯦꯡ ꯖꯔꯅꯤ ꯆꯠꯀꯗꯧꯕꯅꯤꯅ ꯏꯇꯩꯃ ꯄꯣꯊꯥꯕꯤꯔꯣ, ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕꯤꯔꯣ, ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯏꯇꯩꯃ꯫ ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯒꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ, ꯃꯅꯤꯄꯨꯔ ꯌꯧꯔꯒꯁꯨ ꯁꯨꯝ ꯁꯦꯝꯕꯤꯔꯛꯎ꯫ ꯑꯗꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯏꯇꯩꯃ ꯍꯦꯟꯅ ꯈꯪꯕꯤꯔꯛꯄꯣꯅꯤ, ꯏꯇꯩꯃ ꯍꯦꯟꯅ ꯚꯥꯞ ꯇꯥꯔꯤꯄꯣꯅꯤ꯫ ꯏꯇꯩꯃꯗꯤ ꯂꯩꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ꯫ ꯑꯗꯨ ꯏꯇꯩꯃꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯃꯣꯏꯅꯨꯡꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯣꯟꯊꯤꯟꯕꯤꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯅꯅꯥꯎꯅ ꯏꯇꯩ ꯃꯐꯝꯗ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯁꯤ꯫ ꯃꯄꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯧꯅꯤꯕꯤꯌꯨ ꯏꯇꯩꯃ꯫ ꯁꯣꯏꯗꯅ ꯅꯅꯥꯎꯅ ꯍꯌꯦꯡ ꯑꯌꯨꯛ ꯅꯅꯥꯎꯅ ꯃꯄꯨ ꯃꯤꯈꯩ ꯁꯣꯟꯕ ꯆꯠꯂ ꯃꯇꯨꯡꯗ ꯑꯩ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯑꯩꯒꯤꯁꯨ ꯁꯪꯒꯥꯏꯗ ꯂꯩꯖꯩ꯫ ꯑꯩ ꯁꯣꯏꯗꯅ ꯏꯇꯩꯃꯒꯤꯗꯃꯛꯇ ꯑꯩ ꯃꯄꯨꯗ ꯊꯧꯅꯤꯖꯒꯦ ꯏꯇꯩꯃ꯫ ꯈꯨꯠꯂꯧ ꯀꯥꯎꯗꯅ ꯏꯇꯩꯃ ꯌꯧꯕ ꯑꯣꯏꯌꯨ, ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄ, ꯍꯣꯖꯥꯏ ꯏꯔꯝꯗꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯇꯩꯃ꯫ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯏꯇꯩꯃ, ꯕꯥꯏ ꯕꯥꯏ ꯏꯇꯩꯃ, ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ꯫
ꯃꯌꯥꯝ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯀꯌꯥꯝ ꯅꯨꯡꯁꯤ ꯊꯃꯣꯏꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯝꯊꯤꯟ ꯑꯣꯏꯅ ꯉꯥꯜꯂꯕꯤ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯄꯥꯔꯤꯃꯣꯝ ꯏꯇꯩꯃꯅ 1 years ꯔꯟꯅꯤꯡ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯃꯇꯦꯡ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯁꯄꯣꯔꯠ ꯑꯁꯤꯗꯤ ꯇꯨꯡꯆꯠꯄꯗ ꯃꯌꯦꯛ ꯂꯥꯅ ꯏꯅ ꯂꯩꯍꯧꯒꯗꯧꯔꯕ ꯆꯥꯎꯔꯕ ꯃꯥꯒꯤ ꯃꯃꯤꯁꯤꯗꯤ ꯃꯨꯠꯄ ꯉꯝꯃꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯏꯁꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯇꯅ ꯁꯨꯝ ꯂꯩꯔꯦ ꯑꯗꯨ ꯉꯝꯃꯤꯈꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕꯔꯗ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯂꯨꯄꯥ ꯑꯣꯏꯔꯁꯨ ꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯅ ꯆꯠꯄꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯈꯔꯅ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗ ꯃꯤꯌꯨꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝ ꯂꯨꯄꯥ ꯑꯃ ꯉꯥ ꯑꯃ ꯗꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯤ ꯃꯌꯦꯛꯇꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯗꯤ ꯍꯟꯗꯛ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯤꯅ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯥꯡ ꯆꯠꯇꯗꯤ ꯑꯩꯅ ꯑꯉꯝꯕ ꯈꯤꯇꯪ ꯏꯇꯩꯃꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯈꯟꯈꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯇꯩꯃꯅ ꯍꯤꯡꯈ꯭ꯔꯒꯁꯨ ꯅꯨꯡꯁꯤꯔꯕ ꯆꯦꯟꯅꯗ ꯂꯩꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯇꯩꯃ ꯄꯥꯔꯤꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯂꯥꯏꯔꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯀꯌꯥꯒ ꯃꯇꯦꯡ ꯇꯧꯕ ꯆꯠꯂꯤꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯀꯣ ꯏꯇꯩꯃ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯗ ꯂꯩꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯀꯣ ꯑꯉꯝ ꯑꯉꯝꯕ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯆꯥꯝꯃꯉꯥꯇꯪ ꯑꯣꯏꯔꯁꯨ ꯏꯇꯩꯃꯒꯤ ꯀꯩꯅꯣꯗ ꯑꯦꯀꯥꯎꯟꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯄꯦꯟꯊꯧ ꯅꯟꯗꯤꯁꯦ ꯎꯗꯤ ꯎꯔꯝꯒꯅꯤꯕ ꯑꯩꯅ ꯂꯥꯏꯛ ꯊꯥꯏꯁꯦ ꯎꯗꯤ ꯑꯗꯨꯝ ꯂꯥꯛꯑꯝꯃꯗꯤ ꯐꯒꯗꯅꯤꯀꯣ ꯇꯩꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯇꯩꯃ ꯄꯥꯔꯤꯅ ꯚꯥꯏ ꯍꯣꯏꯗ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩ ꯀꯨꯏꯅ ꯊꯥꯔ ꯄꯨꯡ ꯑꯃꯨꯛꯇꯪ ꯊꯥꯒꯦꯀꯣ 1 hour ꯊꯥꯒꯦ ꯃꯌꯥꯝꯗꯪ ꯐꯔꯛ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯗꯣꯔꯦ 12 ꯇꯥꯗ꯭ꯔꯤꯉꯩꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯣ
ꯂꯩꯇ꯭ꯔꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯕꯥꯏ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯝꯗ꯭ꯔꯦ 38 40 60 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯚꯥꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ 이친 이나우 ꯀꯅꯥ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯤꯌꯣ ꯋꯥꯔꯤꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯥꯏ ꯑꯣꯏꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯑꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯇꯥꯗ ꯂꯥꯛꯑꯦ ꯏꯁꯤꯡ ꯆꯥꯎꯔꯦꯅꯦ ꯇꯥꯗꯒ ꯏꯁꯤꯡ ꯆꯥꯎꯔꯦ ꯇꯥꯗ ꯏꯁꯤꯡ ꯆꯪꯉꯕꯣ 이싱 짱ꯉꯕꯣ 좀 짱도래 오 ꯄꯣꯠꯆꯩ ꯂꯣꯏꯁꯟꯕꯤꯔꯣ ꯇꯥꯗ ꯑꯜꯃꯥꯔꯤ ꯀꯔꯤ ꯀꯔꯥ ꯒꯣꯗ꯭ꯔꯦꯖꯀꯗꯣ ꯊꯥꯡꯒꯠꯅꯕ ꯇꯧꯕꯤꯔꯣ ꯅꯍꯥꯟꯋꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯋꯥꯕꯅꯤꯗ ꯇꯥꯗ ꯀꯥꯟꯗ ꯇꯥꯎꯅ ꯊꯣꯡꯅ ꯇꯧꯔꯣ ꯁꯦꯜ ꯂꯩꯇꯦ ꯑꯩꯒꯨꯝꯅ ꯍꯥꯏꯔꯒ ꯊꯥꯖꯒꯗꯕ ꯇꯥꯗꯒ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯤꯀꯣ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤꯀꯣ ꯃꯦꯗꯤꯌꯥꯁꯤꯗ ꯃꯇꯧ ꯃꯥꯟꯕꯅꯤ ꯁꯦꯟ ꯄꯥꯏꯕ ꯁꯥꯕ ꯃꯇꯧ ꯃꯥꯟꯗꯦꯗ ꯇꯥꯗ ꯃꯇꯧ ꯃꯥꯟꯗꯒ ꯃꯅꯨꯡꯗ ꯄꯣꯠ ꯂꯩꯌꯦ ꯈꯪꯉꯦ ꯃꯇꯧ ꯃꯥꯟꯕꯅ ꯑꯃꯅꯤ ꯃꯇꯧ ꯃꯥꯟꯅ ꯂꯩꯅ ꯆꯠꯄ ꯑꯃꯅꯤ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯀꯪꯒꯥꯜꯅꯤ ꯀꯪꯒꯥꯜ ꯇꯥꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥꯁꯤꯡꯅ ꯁꯦꯟ ꯄꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯖꯥꯁꯤꯡꯅ ꯁꯦꯟ ꯄꯥꯏꯕ ꯋꯥꯔꯤ ꯀꯔꯤ ꯈꯪꯒꯦꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ
ꯃꯗꯨꯗꯤ ꯇꯥꯟꯇ꯭ꯔꯤꯛꯇ ꯆꯠꯀꯗꯕꯅꯤ ꯇꯥꯟꯇ꯭ꯔꯤꯛꯇ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯦꯟ ꯄꯥꯏꯒꯗꯒꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯗꯨꯝ ꯆꯠꯆꯔꯤꯅꯤ ꯀꯩ ꯍꯥꯏꯕ ꯑꯦꯀꯥꯗꯁꯤꯅꯤ ꯑꯩꯒꯤ ꯑꯣ ꯇꯥꯗꯣꯅ ꯑꯦꯀꯥꯗꯁꯤ ꯑꯩꯅ ꯇꯤꯔꯥꯗꯁꯤ ꯇꯥ ꯂꯩꯅꯤ ꯇꯔꯥꯃꯥꯊꯣꯏ ꯍꯦꯜꯂꯦ ꯌꯥꯝꯗ꯭ꯔꯦ ꯅꯣꯏꯔꯣꯝꯗ ꯏꯁꯤꯡ ꯆꯥꯎꯕꯔꯣ ꯇꯥꯗ ꯑꯗꯨ ꯌꯥꯝ ꯆꯥꯎꯗꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯃꯅꯤꯡꯒꯤ ꯇꯨꯔꯦꯟꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯍꯦꯟꯒꯠꯂꯦ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯕꯣꯔꯥꯛꯀꯤ ꯏꯁꯤꯡꯒ ꯌꯥꯎꯔꯛꯇꯦꯗ ꯅꯣꯡꯖꯤꯒꯤ ꯏꯁꯤꯡꯅꯤ ꯕꯣꯔꯥ ꯏꯁꯤꯡꯁꯤꯗꯤ ꯍꯌꯦꯡ ꯀꯣꯟꯅꯅꯤ ꯆꯪꯉꯛꯀꯗꯣꯏꯁꯦ ꯇꯨꯔꯦꯟ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯝ ꯄꯤꯛ ꯄꯤꯛ ꯊꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯆꯪꯉꯛꯇꯣꯏ ꯏꯁꯤꯡꯁꯤꯗꯤ ꯚꯥꯇꯤꯗꯩ ꯆꯪꯒꯗꯣꯏꯅꯤ ꯚꯥꯇꯤꯗꯣ ꯃꯥꯁꯄꯨꯔꯥ ꯚꯥꯇꯤꯗꯒꯤ ꯆꯪꯒꯗꯣꯏꯅꯤ ꯃꯣꯏꯗꯤ ꯕꯣꯔꯥꯛ ꯁꯝꯅ ꯃꯣꯏ ꯃꯔꯤꯟꯅꯦꯕ ꯇꯥꯗꯣꯏꯅ ꯕꯣꯔꯥꯛ ꯃꯃꯥꯡꯗ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯀꯣ ꯑꯆꯨꯝꯕꯩꯅ ꯇꯥꯏ ꯇꯝꯅ ꯄꯣꯟꯇꯦ ꯄꯣꯠ ꯆꯩ ꯇꯂꯥꯕꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯐꯤꯔꯣꯟ ꯇꯨꯔꯣꯟ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯄꯥꯂꯪ ꯑꯗꯩ ꯒꯗꯦꯖ ꯑꯆꯧꯕ ꯎꯄꯨ ꯄꯥꯂꯪ ꯎꯄꯨꯒꯤ ꯑꯜꯃꯥꯔꯤ ꯑꯆꯧꯕ ꯑꯁꯤ ꯌꯥꯝ ꯋꯥꯔꯤꯁꯦ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯃꯁꯤꯡꯁꯦ ꯃꯥꯒꯤ ꯆꯤꯌꯥꯔ ꯇꯨꯌꯥꯔ ꯁꯣꯐꯥ ꯇꯨꯄꯥꯗꯨꯗꯤ ꯇꯣꯛ ꯍꯣꯏ ꯊꯦꯡꯉꯦ ꯂꯩ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯣꯀꯦ ꯇꯥꯗꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯁꯤꯡ ꯏꯆꯥꯎꯅꯤꯅ ꯇꯥꯗ ꯄꯣꯊꯥꯕꯤꯔ ꯇꯧꯔꯣ ꯑꯗ ꯑꯃꯒ ꯅꯣꯏ ꯑꯗꯨ ꯑꯗ ꯅꯣꯡ ꯆꯨꯗ꯭ꯔꯣ ꯆꯨꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯆꯨꯗꯦ ꯅꯣꯡ ꯆꯨꯗꯅ ꯁꯥꯕꯅ ꯐꯤꯔꯣꯟꯒ ꯁꯨ ꯌꯥꯗꯗꯅ ꯅꯨꯃꯤꯠ ꯃꯉꯥ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯐꯤ ꯇꯤꯡꯉꯤꯕ ꯅꯨꯡꯁꯥ ꯃꯩꯁꯥꯅ ꯊꯣꯛ ꯉꯝꯗꯅ ꯅꯨꯡꯁꯥ ꯃꯩꯁꯥꯅ ꯊꯣꯛꯄ ꯉꯝꯗꯗꯅ ꯐꯤ ꯁꯨ ꯉꯝꯗꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏ
Hare Krishna Radha Jai Krishna Good night bye Varachi Radhe Krishna Radhe Krishna Hayang na itra hayang mu una si Radha Jai Krishna Ising chawkalapna poche talabi dum sambiro tada waswana ko Oh anh Tuấn Sajin hai Ombi hai Ombi cái siêu anh Tuấn Sajin hai kakak oh kesana bisa enggak God bless you thank you come chanu chắc cha ba cảnh yang chai nó chỉ theo nghe chanu kaka nine pung mapan juga hau ni ado pung mapan hau bedo ni chathu re jadi kaka chak tua ga amo hol pani go kamai tau đi chanu college ka chalibra kaka chakcha kuire chakcha ba chanu kaka chakcha ba kuire masi lai tok drabo chakana thongi chanugi chanu kayang chai ngasi college chatpra mamana haitana hai pakchagi pakcha malum mam nahi hata hai deba इसके पचा मालूम तौरी ना थोंगी man thongi kaka hoigi sonda ising chawbro chawde ngai ising chawramani natra chano yang jangan kenapa gomala atau ni suri oh masih college seprong jano masih college sepro ko sigadi chawdri ko sigadum turen macha masuri ising jum mangali jano nang bukra chuna ising am chawmni masih college sepro chanu masih college sepro hayang college sekadra sing chawramni chalamaroi natra kaya si jamdre kakasu potharan ni sali hayang ni chakadro chatkani oh pungga takani pungga sali pungga da hali pai jawab halap na pungga da kakarin hansu no college rom le sei chalini kanu da tukura kaya ngi tuku sei chakani ai de date ai su siljatara puri sei chakani ko chali sidi asa college la chalina ko pung pani chaladi pung mapan ta da college thumba jai nang koro phangnarabat chano oh
Kakak kau uradi kau gutam niko. Koro udi unaraba. Kalau banggi koro wana no classmate nama ai channel lakodo. Unate kakak, hoi khangna damina unaramaro. Nang profile photo haptamina. Ye kakak uradi nang khang masa khanggadra. Oke, chanu good night potharo hayeng college chakadabanina potharo life tamo ko. Oke, good night, good night. Khangani kakak, thank you. Oke, chanu potharo waramni hayeng college chakadabina ko. Good night, chanu good night. Namo ko chanu good night. Oke, mayam bye oirasi, aiju matam jamdre. Bye bye chanu, bye good night. Nari phajang tamu. Mayam good night oirasiko ole mi ngata ngaire nungsiro isinaw mayam warsuana pung amagi LB-da changbirambagi tama isinaw mayam bu haningai dan thagatchari ngai toitadi hayeng nakatiba thonsi nimitamo nimidang pung apandamo aigi LB pu laksage isinaw mayam uminasi isinaw mayam support tobinasi isinaw mayam mating tobinasi masigidi aigi tinanda thenga matam sita saruk jabiramba isinaw mayam pungpu maganatana haningai thagatchari isinaw mayam good night. Bye bye.
Okay, ma'am. Good night.